Pauji de Jumpo Maroi Pau Kharab de Taujari, Moreh da Meoi Taruk Positive Oire, Moreh Ward number 6, Moreh Bazaar da Meoi Manga Aduga, Moreh Primary Health Center da Meoi Ama COVID-19 Positive Oibedegi, DC Tenopolna Aripama Pumsing as containment John Lautokre, Luina Local Pum Tok Pachation Tarangi Tapaxing as Shitagi Lokot Hokre, Meoi Taruk Asing Arang Moreh da Leibak Public Health Center da COVID-19 test over the Positive Oire Aina confirm Taukibane. Matu karuna positive oirak lipuno ay pakhang bangam dabadagi ngasidagi Moreh da Leibak Prajasing ipay papoknare sarkar na atuba miyang changbidon laicat asidagi ngakthoknaba paikat pajaba section tawrangi thabak paikat piu aina Moreh da Leibak miyamna aire Pradhan amadi member da ambulance nektuna COVID-19 test tahonkhare Waitun Gram Panchayat ki Wairi Khulda Hogi Patang kun gani thoide sahini pumangarum churaba miui ama COVID-19 positive oikraba matungda mahaki masanupa amaga masanupi amaga su COVID-19 positive oiduna ngarang Imphal East District ki Chief Medical Officer oiriba Il Indirana Lokotuna COVID Care Center da thamkhre aire Pawasin ai positive oiriba sahini pumangarum churaba nupa asigi loinabi amadi masanupi amadi sample reject hairake Lahoriba imong asigi masanupi amadi loinabi asitangai fadana re test tawbagi matau tare adubo Mama masa ani acid test tau pacat pada gari amat tau ba ai dabagat loinana makoi ba testing center phawa pobina ba lekhide aire phiba masida Imphal East ki medical officer na test center khomal lambak ta thunamak test tauna ba silaba makoi gi satna ba gari lekhide loinana containment zone chu lauthok pana ahen ba awa ba mayok nakhe marak asida Waitun Gram Panchayat ki Pradhan P Surbala amasung Paurabi Part 2 ki member Jambem Anin Bala anina Medilen ki ambulance ka pau phone tuna asang basen pam puthok tuna test tahonkhre masigi damuk da Pradhan amadi member ba imung manung gi maike degi thakat pa phongdorakle Minister phamdagi lokthokraba ex minister kharate aujik sub minister aida makoi ki social media page sing da iri Manipur ki en birena luching basungchina balenga ka si semba horok pam matamdagi Minister of Education Labor and Employment gi charge pairakhiba minister amanamit nini gi mamangda minister phamdagi lokthokraba sunga sing hasi makmahaki official Facebook page da post hagat pada minister aibo waising sinare ngasi mahaki social media site thagalak pa post amaki makhada Minister of Education Labor and Employment Manipur aina idun thagalakre asum na mahakna thagalak pa asi lamdam asigi miyamda chawna samamna pa oherle maramde mara minister oi aiduna thagalak department sing asiga minister lauthok pa leitre hangduna dhumak leiribani masida miyamna haknarak lipa wafam de department sing asigi minister charge hinadri phawpa mahna paibagi mongda leiribasi kanagi ayabano aibasini ngasi mahakna social media da department sing asigi minister ni aina thaduna thagalaki posting adude World Pharmacist Day gi paujil amadi Pandit Din Dayal Upadhyaya gi part anniversary gi mari laina pa post amagani aire maragasida Heirokta BJP worker sing Youth Congress ki member sing furamle Heirok Police na yengduna leibagi thawong leibak thibani Youth Congress Thoubal District ki Heirok Kendra da ngarang numidang mathau loiraga anarak pa Heirok Youth Congress Committee AIIMS ki member sing bo BJP gi worker kharan furamle aire thawtok adu yengduna lehiba amadi Karino kanano hagmagi mohta Youth Congress ki member sing da onchinduna talaki ba Heirok Police ki thawong adu basu janing di aiduna Heirok Youth Congress Committee na phongdorakle Heirok ta leiba Youth Congress Committee ki office da permission ko unabada committee asigi President M Tomthin na aigi bada kendra asigi yum sapak ngamjitra basingi yum sing committee asina sabiduna tangdu leitaba ponchi marel amada purakna bo hotna tuna lakpagi manung chana hoki basajet kun gani thoida Heirok Kabole kai da jom ani sabal loiraga nong tarak pana khusin na yata na lairak padage ngarang asi khusin naram laga alak pagi lambi champra thong Europe da member kharak ngairing da BJP ki mioi sing asina nakoi masida kai dawri no aibana sing bangang chatuna khutharaki bani maduda Youth Congress ki member ani su soke aire MR su oiba Heirok Bazaar dagi BJP worker Ningthou jam Helen koba amaga Ningthou jam gopen koba amaga na losingduna lalaga Youth Congress Committee ki member sing da khuthaduna phurakpada Manak adwai Heirok Police ki osi masa yauna leiram ki adumako khudda dana phurak libasing adubo garimata Heirokta ba aduga choktuna leiriba Heirok Youth Congress Committee ki member sing da onchinduna talaki baki thawong adubasu Youth Congress na janing da phongdorakhe miyambu gakpi sanbina ba leiriba police na aikhoibo ngak chanbigi tra airaga khutharak libasing da wai amata haituna aikhoida oina onchilaga sairakpa amadi talaktuna police na aigi migi naina thabak tawbagi thawong asibo AIIMS na thamoi chokna condemn tawi aina M Tomthin na makata na phongdokhe Thoubal Police na Lokhu hidakka konana mioi ama fagatkhare thasi ki sesat kun mari ki numidang pung 8:10 mangarom taba matamda Thoubal District Police ki Assistant SP Sajidananda soibamna luchingba team amana mioi ama niam kaina thamlambal Lokhu hidak bottle marfugani pan ga konana lilong turel ahanbi ubak thong mathakta pharaba mioi edugi maming M de Ishak sahi taraga mapan apokpa M de Maniruddin lilong aurebi makhalai kai dagine Mioi asidagi I-20 car WB06
E2497 अमसु फागले हाइरे थौदोक असिग मरी लेना लिलोक पुलिस ना केस अमल खुतुना थिजिनबा होख्रे हाइरे निंगथौना मणिपुर थादोक लमदाइदा फोकदोकलबा वाफमसिंग थाबकता ओंथोरकदौरी AIIMS बो AIIMS की thakta onkhatnaba Ningthou Sanajaoba Leisembana Union Health Minister की pukning chingsinkhare Manipur की Ningthou Sanajaoba Leisembana Rajya Sabha mifam yaunarbagi Manipur thaduk tringaida miyamda piram thajabasing thabakta onthoknaba center ki lusingba kaya unaduna taksinba leptre masigi manung chana Manipur की amata ngaraba AIIMS बो AIIMS की thakta onkhatnaba Union Health Minister Pradhan da ayibu serol pituna amade hakthengna unaduna pukning chingsinkhare MP Ningthou Sanajaoba Leisembagi serol aduna hai AIIMS asi lakadoriba sahi asida sahi yankai mapung pharagani masiga iroina na Manipur gi miyamna AIIMS asibo AIIMS ki thakta thamba pamle karigamba ek is policy amadi trans asian highway singna mapung phana thabak toroklabadi AIIMS asi awang nongpok khakki natana south east asian region gi asoba medical hub am oigedori bane lakadoriba kumsa sokli sekni kun madoi AIIMS ki sahi yankai mapung pharakpagi golden jubilee celebration asi ki mang oina Manipur miyam ki khudul oina AIIMS po AIIMS ki thakta onkhatpa asi mai pakhan biyo aina miyam ki mohot chinduna Ningthou Union Minister ki pukning chingsinkhare Manipur miyam na matam changna degi khantuna laklaba manglan Union Minister na soidana mapung phan bigani aibagi thajaba thambaga loinana state amadi central government ga miyam ka leinari pamari kheda section bagam lagani aina su cherol dun makhata baga loinana masi mai paklabadi puari oiragani aire Panbajabadi tha asigi sechet nipanda AIIMS ta pangthokiba thoram amada MP Sanajaoba AIIMS po AIIMS ki thakta pukhatnaba khonhagani aidam yamda thajaba piram khibane aroibada content sing asigi maroiba pau khara asiba pau tumjeriba Manipur local news YouTube channel amadi Facebook page asidagi yengbiribu punamak puthagachari loinana channel asina tomda kanarabadi subscribe like and share to ba kawiganu punamak pu amuka na thagachari